ngasi ayu phone ki tuan tuan manipuri si phone sing digi maru ebe I pausing khongacharaga manipur top channel gi meke digi mem da share taw jigi ahan bada maru ebe paw amoina la khacharaga lining gi mingda mi hat ki bagi case session just trial horagani hawkiba kumza english singani ga kungi september kun ga treta samurau digi mi ama lining laishon gi thauram amada shi ki bagi thawdo aduda senaba miyoi singi mathakta sars Tagalakre amadi Chief Judicial Magistrate Impal Isna Mari Lenaba Sia Sang Sing Tagalak Pagaloniana Thasigi Kundagi Session Judge Impal Iski Kona Trials Ataba Horogani Wapamasiga Mari Lenana Praise na Pamba Pau Matuk Inadi Hawkiba Kumza English Singani Kungi September Kunga Treta Kongba Use Kongi Atopam Nauton Say Kuntraga Tret Kobamiama Lining Lashon Gamari Lenaba Toram Amada Singing with Monda Kiam gay mang kaida asi paksang oina phangkibagi thaudok aduda senariba mioi mangagi mathakta lokholakpa sar sit kamari leinaba se sang sing asi Chief Judicial Magistrate Impal West na Session Judge Impal East langkre hairiba sar sit adu Irilbung Police Station mamang saigi December contrada case aduda senariba accused manga haibadi koizam Babudon Elias Pangamba Nepram Gopen Elias Gopendro Maitai Takilamba Mohindro Elias Sitaranjan Elias Lininghal Sorokhaibam Silanda Maitai Amadi Waikom Molecule Elias Molecule Maitaini Thasigi Amada Chief Judicial Magistrate Impal East na case adudagi BL the Laikrabi accused Koizam Babudon Takilamba Mohindro Amadi Sorokhaibam Silanda Maitai the court Karaknaba Sumon Thakibani Lonena Ziel the lady accused Nepram Gopen Amadi Waikom Molecules Puthorangaba Jail Authority the Kangan Kibani High River BL the lady accused Ahumaki Defense Council Galoriana Court Karaki Jail the lady accused Ani Adusu Sajiwa Central Jail the Court Putoki Nakalamaramda Case Adugamari Lenana Ayona Tangalakraba Sarsil Adu IPC Section 302 Amadi 34 Makada Cognizance Taukibaga Lonana Mari Lenava Se Sang Adu Defense Council sing the Yon Cre, Session Judge Impal Iski Makadigisu case Adugi, trial Haunana Batasigi Kunde accusing court Putokuna court proceeding Haunana Bamatam Lepre, Ningsing Buyabre Haukibakumza English and Kungi September Kungatereki, Nungtilda Lakidrava Atopam, Nautongi Haksang, Taudo Adugi, accused Ama Oediba, Koizam, Babudongi, Kamgi Mamang Lekai de Leba. In cold punky as she box adu Makong Amadi Makut Pulaga, Lairamadana, Naksamda, Lakhat Pagi Mamitaramki, Makatana police netizen Taudo Adu Lake Drava Mu Edu Equis, Koizam, Bobodongi Mayum the Laba, Lysing the Maki, Masigi Masamaga, lining by Yaudun Labini, Lake Drava Nautun High River Mu Adugi, Masad Lai Patabigi. Maya yawi maramna hatok laba matungda laigi thawal tawraba matungda amuk hingalakani madudagi amot pasing adu kokpa ngamgani haina laisangi miyoi singna hairiba thawal adu pangthokpada sikhibani adumainama hatok laba matung hingala u yadabadigi accused sing adu yauna laisangda thawal tawriba miyoi singi maraktasu khatna sainabagi thawdok thokhi hairenasu pawsina makhatana su phongdorakli Makasa Tarakpoina Topamaru Pau Kranam go to Beles go to Hills me amadigi nagataba Lamda Pangtok Leroy, UNC, Manipur Ginagata, Lamgi Manu the same Kibana with district Singbu, legalized Tonabo Hotnariba Langaki Tauxil Sibu, United Naga Council, UNC na, Kaidong the Yabangam Roy, Gamzong the Pangtopa cabinet, Mipamad Langaki cabinet, Recordigi, Handoknaba, High with the Langak Nata, Drabanina, say Sigimi, Amadi, Horaga Nagata, Mapam Singda, go to Beles, go to Hills, Kitabak, Toramsing, Pangtopa, I think, but Tamlay Haina, UNC na Fongdokre. Nagataba mapam singda nauna same kibia district singbu laingakna legalize taunaba hotnabada UNC na yabangam loi hokiba Mars kun gatereta pangthokiba cabinet mi phamna nauna same kiba district mari kamjong Tengnopal Ferzol amadi nonege autonomous district council gi mikal pangthoknaba warep lokiba duna anauba district mari asi legalize tawba manba mongda sangsinmani Another district CMBG Wapam Housing Power, Loisindana Labour Lonena, Waration Purapa Latri, Maramasina, another district symbol legalized on Nobohona but Langaki Taurang, UNC in the Yabangamloy Hadi. Nasi Pangtokiba UNCG Presidential Council Gimi Pam Pangtok Labatunda, Nagamiamgi Lam Saktam Puari Amadi, political right. Adugi matang Miamda, Kangan Bagidama, Nasigi statement Adu Miamda, Tadorakibani Hadi. Another district CMBG matang na UNC na hai Manipur government amadi naga miyamga memorandum of understanding
Mari December taraga mari kumza English singa chamapan marfuga mathoi November tara kumza English singa chamapan maudraga ni thoi September kunga tare kumza English singa chamapan maudraga taru amadi June kunga humdoi kumza English singa chamapan maudraga ni pan pinaki loinana India government na kumza English singa ni taraga mathoi gi November kunga marida miyeng sangbi duna naga body singa watana kibani MOU amadi India lengakna miyeng sangkiba wafam asi mapung oina anabu district sema matamda naga miyamga tanagani haibisi yauribani haidi naga singi loop asina hai Manipur lengakna kumza English singa ni taraga tarukta anabu district teret semlakiba matamda naga sing tanaram khite lengaki khongthang aduga mari leinaba sahi adugi December taraga ni thoide senapati headquarter da nauna semkiba district teret adu handokna bigi matangna naga Consultative Committee meeting pangtokhi hiramasiga mari leinana kumza English singa ni taraga tarukki November dagi hauraga numit sam kuntraga mapanni economic blockade chatakhibani kumza English singa ni taraga tariki March taraga mapanda senapati headquarter da pangtokpa India government Manipur government amadi UNC gi mihut sing yauna nakal ahum gi wari sanaraba matungda Manipur lengakna stakeholders singa Makhoigi issue sing adugi matangda yengsinggani haba wafamda satharakpa nakal ahumgi wari hauzik phawbu loisinba ngamdana laklibane kumza English sing ani ga taraga taruki December taraga ni thuida lepkiba anaba district sing handok hananaba UNC gi warep hauziksu handoktana khongpham setna lepli maramasina saliba sayesigi March kunga tareta pangthokhiba cabinet miphamna nauna semkiba district mari de ADC gi mifam pangthoknabagi warep lauduna district sing adu legalize tawnaba hotnarakpasi yaba ngamloi haidinasu pawsina makhatana phongdorakli atopa pawamanamu joint secretary home kaukhatkhre tarasuba amadi taramathoi suba India Reserve Battalion IRB gi constable lobigi pangthokkiba thabak thoram singi akupa marol phanganbinaba tharakhiba tongan ba appeal singa mari leinana thasigi taraga tereta Manipur lenga ki ASPIO Home ASPIO Manipur Police amadi Appellate Sing Information Commission na karaknaba khangankre hairiba IRB lobigi written examination aduda masa na phangkiba marks sing khwaidigi wangba amadi nemba candidate singi mark na singba mari makhong sing khanganbiyu haina tharakiba application kunthraga manga romga mari leinana ngasi commission asida proceeding sathaki ngasi case asiga mari lenena online gi kuthangna proceeding sa tharaba matung tha makha taba proceeding tha sigi taraga tereta lakhibani loinena SPIO home amadi SPOP Manipur lenga ki miyut singchu saruk yana ba khangan khibani hainasu pawsina makha tari makha sa tharak poina to pamarui pa paw khurana Jenims ki doctor amasum nursing gi khongjang handokta bangasi khanglaba yai Jawaharlal Nehru Institute of Medical Science Jenims ta mathau toribi employees sing tare suba pe satna halu haiba demand institute asigi doctor amadi nursing na Jenims authority da paktakna ba resignation letter pisinduna khongjang sangsilibasi handokpa natragan handokta ba haibadu hayeng khanglaba yai hiramasi gi matang da teacher association Jenims ki general secretary Dr. S Bikram Adityana pauksi sida hai khongjang sangsilibba Jenims ki teacher association trained nurses association Jenims amadi all non-teaching staff association Jenims ahumgi mihut singa Manipur gi chief secretary amadi principal secretary health kam ngasi nungtil pung ani da unaduna wari saki hairi wari sanaki baduda lenga ki maikei gi association asina taliba tare suba pe gi demand haibadi kumza English singa taraga taruktagi normal oina piba haibadi abangamloi aduga kumza English singa taraga mapandagi mapung phana satna hanba amadi English singa kundagi sel oina piba haibadu yaningdabagi wafam phongdoraki hairi masina maram oiraga employees singi demand asi yanabagi phibamda leiragasu warep oina lobungamdri maram asina khongjang sangsiliba association ahum asigi oiba general body meeting ama hayeng ayuk pung tara makhai da famlaba matung lenga ki wafam sida yaba natragana yadaba haibadu warep lauragani haiki nakala maromda teacher association Jenims amadi trained nurses association Jenims anigi members sina ngarang Jenims ki authority da paktaknana resignation letter pisin ki basina maram oiraga hospital asida ana layeng da sauna khudong sada ba mayona khre association asigi maru eba thau puba
खर खक नतना मेंबर अयाम थबक करखिदबना अना लायेंग खुदों चादब मायोनखी हाइदि पनबा याबदि जेनिम्स की एसोसिएशन अहुम हाइबदि टीचर एसोसिएशन जेनिम्स ट्रेन नर्सेस एसोसिएशन जेनिम्स अमदी ऑल नन टीचिंग स्टाफ जेनिम्स न तरे सुब पेसन हलु हाइब डिमांड मतम सांगनतगी खोंजंग संगसिंदुना लाखिबने अदुबो मखोगी डिमांड सिंग असि लेंगाना थबक त ओंथोरलक्तबदगी टीचर एसोसिएशन जेनिम्स अमदी ट्रेन नर्सेस एसोसिएशन जेनिम्स अनिना ngarang जेनिम्स अथॉरिटी द पाक्तकना रेजिग्नेशन लेटर पिसनखिबनी हाइना सुपाउसिन मखाताना सुफोंदोरक्ली अतोपा पावमना सिंथा लैश्रम फाखिबगी मतंगदा MHRC न केस लखत्खरे ह्यूमन राइट एक्टिविस्ट ने हाइब सिंथा लैश्रमबु लोगी वांगबदा फाखि हाइबगी मतंगदा ह्यूमन राइट अलर्ट की एग्जीक्यूटिव डायरेक्टर बाबलू लोइतोंगबमना फाइल तोरकपो वकत अमदा युमफा मोइरगा मणिपुर ह्यूमन राइट कमीशन Protection of Human Rights Act 1993 na complaint case am register tawkhre loinana Thawbal gi Superintendent of Police the case adu thigatpagi status report thagalakraba amasum wakat aduda siriba moral sing adugi pakhum April 12 English sing aniga kunga mathoi fawbada thagalaknaba khankhre ngasi gi case ki proceeding adu Thawbal Police ta थाखिबता नतना मथंग थागी प्रोसीडिंग एप्रिल 12 दा लेपख्रे कमीशन वकललिब वकर अदुगी मतुंगिना सिंथा फाखिब मतमदा एरेस्ट मेमो पिरमदे अदुगा इमुंग मनुंगी मियोइसिंग महाक उनहंदे मा हौजिक थौबाल पुलिस स्टेशन गी लॉकअप ता लैरि थौबाल पुलिस स्टेशन गी ऑफिसर इंचार्ज न उनबदा वाबा डिस्ट्रिक्ट असिगी एसपी गी अयाब याउदना माक उनब यहंद्रे हाइरेन सु पाउसन मखाताना फोंदोरक्ली थाउगी अवाबा मयोक नरबा यारी कन्बोयद थाउगी गाड़ी मसिंग हेंगत हनब मथौ तारी पेट्रोल अमसुम डीजल नुमित तरागा मथोय LPG न नुमित तरागा मरीनी खक्तगी गाइरे नेशनल हाईवे नंबर 2 इम्फाल दिमारपुर लैंडस्लाइड थोकपा अमसुम बन ब्रोकेना मरम ओइरगे स्टेट असिदा थाउगी पोलमसिंग पुशिलक हंतखिबदगी मालोम डिपोर थाउ मरांग कायना लेत्रे थाउगी अवाट पसि मतम साना गिदमक सिक्योरिटी कैनबोयद पेट्रोलियम प्रोडक्ट की गाड़ी अमसुम LPG टैंकर मसिंग हेंगत हनबगिदम अखनब थौरंग मथौ तारी पाव अमगी लिखुन अमगी मतुंगिना मालोम ऑयल डिपोर था असिगी मरी फावद लैरिब स्ट्रोक की पोजीशन असि इम्फाल तमना लागलिब लंबीद लैरिब गाड़ी सिंग यावना पेट्रोल गी ओइना नुमित तरागा मथुइनी केरोसिन नुमित हुमद्रागा मरीनी डीजल नुमित तरागा मथुइनी ATF नुमित कुंथ्रागा तरेत अमसुम LPG नुमित तरागा मरीनी की लैरी हैरी मणिपुर की ओइना नोंगमदा योलिब पेट्रोल की सांग असे किलोमीटर सनीगा हुंफुगा मंगानी लंबीदा लैरिब गाड़ी सिंग थारगा पुना पेट्रोल किलोमीटर लिसिंग अनिगा समापनगा निफुगा निथोय लैरी केरोसिन नोंगमदा किलोमीटर निफुगा मंगा योनबदा हाउजिक स्टॉकता किलोमीटर लिसिंग अहुमगा सहुमगा कुंथ्रागा तरे लैरी डीजल नोंगमदा किलोमीटर सौंगागा हुमद्रा योनबदा लंबीदा लैरिब गाड़ी सिंग थारगा किलोमीटर लिसिंग तरुका सनीगा हुमद्रागा मापल लैरी ATF किलोमीटर तरागा मंगा नोंगमदा योनबदा लंबीदा लैरिब गाड़ी सिंग थारगा स्टॉक किलोमीटर सौंगागा यांखै कतरे लैरी LPG नोंगमदा MD सामगा यांखै योनबदा लंबीदा लैरिब टैंकर सिंग थारगा लिसिंग अनिगा समापनगा यांखै के मापन MT दा लैरी हाइदि पेट्रोलियम प्रोडक्ट अमसुम LPG असि अहांगबा मसुम लोड तौरब गाड़ी सिंग सिक्योरिटी कन्वॉयना स्क्वाड तौरगा सतपनी अदुबो हौखिबा फेब्रुवारी थादा नागालैंड की सुमुकेदिमा पुलिस चेक पोस्ट मनाक्ता लैंडस्लाइड थोकपदगी मतम सांग चतप याखिदे मसिगी मथक्ता नेशनल हाईवे नंबर 2 असिदा इकोनॉमिक ब्लॉकेट मसुम बन किया लैखिबा असिना मरम ओइरगा हौखिबा था अनिरोम असिदा थावगी पोलमसिंग इम्फाल तमना पुशलकपदा चाउना अकाइबा लैखिबने हारि लैंडस्लाइड अमसुम बन ब्लॉकेट किया लैबना मरम ओइरगा पेट्रोलियम प्रोडक्ट अमसुम LPG की TT कन्वॉय सतपगी सांग हंतखिबा असिगी मथक्ता हौखिबा मार्च थादा पेट्रोलियम की पोथोक सिंगी डिमांड हेनगलखी मसिना मरम ओइरगा मालोम ऑयल डिपोर पेट्रोलियम पुथोक सिंग मपुंग फाना स्टॉक तोबा ngamdabagi maram oiki hari hauzik security convoyna puriba TT 120 asidagi hana salamba TT 150 da hengatpagi tangai fadaba lairi mathang thadagi nungju tha yorakadaba maramna nungju thar thengnarakadoriba khudong sadaba sing adu थेंगनबगी दमक मतम साना पेट्रोलियम प्रोडक्ट्सिंग स्टॉक मरांग कायना थमजन हौद्रबदि स्टेट असिदा पेट्रोलियम पुथोक फंगदबगी खुदोंग सादब मयोगनगदौरी हाइनसु पाउसिगी लिखुनसिना मखातानसु फोंदोरक्ली लोइसलकपोइना तोप तेंतकप पाउ खरनमो एक्सीडेंट मियो अमा सिरगा माकी लोइनबे अमसु मसानी सोकले
ngarang numidang amasung ngase yuki lonaba nongyai matung pung amaga minute nifuga mangarom tarakpada Bishnupur Police Station gi manung sarma tidim lambi gi kainau thongkha gi mafam amada car I-20 ama accident thokpana miyu ama thodok tokpham da laikatnaba ngamdana siraga car asida tonglakhiba maki loina bi amasum masa ani sokna laikatna khre khudong thiba thodo asi mayong nakhiba I-20 car adugi registration number MN05A 8557 ne thodo asida laikhidraba miyu adugi maming ngangom Tekendrajit Maitei sai nifuga matoi kawi Kumbi Police Station gi manung chanba Kumbi Tera khadagi NG nongai Maitei gi masanu pane thaudo asida sokpadagi laikatnari maki loina bi adugi mamingna ngangom ombi Lakshmi masanupa Mahesh amasum masanupi Maherani hairi thaudo asigi matangna Bishnupur Police Station su motora case ama register tautuna lakhatkre case adugi FIR number 25 clause 4 2021 ne case asi Indian Penal Code की section 279 by 338 by 427 by 304 A की मखाद register तौबने हाइडी लेबक थीबा थौदो असि कार सिगी self accident ओइगने हाइडी अदुमपु मतौ करमना थोखिबनो हाइबिगी मताना पुलिसना लखतखिबा केस असिगा मरि लैनना इन्वेस्टिगेशन चथबा हौरे हाइना सुपाउसना मखाताना फोंदोरक्ली लोशिलकपोइना तोपा पावमना हेरोइन पाउडर लोशिन्दुना थमलंबा MR जेल थजिनख्रे आइन थिंग्रबा हेरोइन नंबर 4 पाउडर ब्राउन शुगर बो कार्टून बॉक्स अमगी मनुंग लोसिंदुना हापतुना सपोन केप तरागा कोनना फाखिबा मंगा सुबा मणिपुर राइफल्स की तमिंगलोंग पोस्टिंग तादुना लेबा सेनापति डिस्ट्रिक्ट की तादुबी पुलिस स्टेशन की मनुंग सना लेबा लियाई विलेज तगी हौजिंगना ngam brok sigi asan ba yum da leramba loni dekho sapau paumai sei kunthra gani pan apok pale khidraba loni sapau paumai bu special judge in the NPS Manipur ngasi jail thajin khre hain spouse makatana phongdoragli and thank you.